mayambu ahanba makthada kanglele pungori channel gi makedagi bisok khoirakpamna taram noksari channel asina ngasisu tabada ki tujungba phawraba subscribers na thabira pawari ama mayamda kudol tamjage haiduna poduna laksari wari asi lithok charapa matamda soikiba langkiba kaya yarabosu mayamna nusibiduna ngakpiu haiduna hajari aduga amana channel asibu mapung phanba matamda sarugya biboina adom madomna like amadi subscribe share to biro mahaduna jari subscribe to matamda bell icon to on to biro mathangi wari thaglapa matamda adom madomgi phone da phangna bagida makta adu de wari se hongna ba tokjaragi thaudo singa sidagina sahi manga mukki mamangi wari ama khakni matam maduda ise class 12 thana bani haidana lairik paba horklaba madugi matamda asingba thokiba wari ama khakni matam maduda asuki matik yamna kisuki ki babana tabain khangsu khara khara satuna khoi ki mung manung asi khara khara punai aduga ima so aphang aphang ba thabak sudun adumak khara khara ai khoi ki mung asi adum puna ba haiba doirami babagi masimanau si ohumni atom baduga aduga babagi makhada yai maga babalna khwaidagi ahanni matam maduda khoi ki lai harau basisu kalen thagi matam oibanina atop khungi lai singsu adumak haraunai ai khoi ki laikai gi lai asisu harauna pagida makta marang taurakpa matamni aikhoi gi laikai gi lai asi laiphaw asuki matik yamna sumi mamang thakta gi hauna aikhoi gi laikai gi lai sina phawbu phawkhraba laiphaw adi sungsoi soidana dumak thoklani habasi mayamna dumak khanarami as lai harau gadori bani haidana tori basi aidi handak exam thagadori basiga mai makhol siga on thokna hinaroidrida hauna sutara kadori asumna wakhal ta khali maduda imana sumna hirai hai lai harau gani haidana tawri basi nang bu lairik paba yagadro ima lairik paba gi wabudi yabudi yanida aduda as khangdi paba mama ikhang khanggadaba mandi adu irakana lai harau ba manung sinang lairik padra su toke ga to adana kaidanu yaroida tienda su boarding laitre 12 ta su lairo aduna sida lairaga su padra gadi kaidagi yadori banu adu iragana lai harau ba matam asi ngihang yak sangba matam da nangsu lai harau dringe matam nume ta dringe matam da ngihak tang oira basu ngihang yak da yengo hoima daina tawragi asi hairaga ai ke ima ga wari watai khara sanari ngihak tang gi matung da baba se lagle baba na sum nai rakhi hai handak tha pangkhalak pasida kaleng ge lai asi harau ga da robani aduna lairak paba matam da khara khara nangsu ngalingai matam asida pagi ka bahoro baba nume kaya ni harau gani hagi adu de aishu thoidok pa khangba laiti napu lakla kanda khara khara wasing adu loina khangla basu yai hoi baba asi hairaga baba na kekeno khara hirami ngai haktang lairaba matung da pupu silakle pupu dai na kadongai lai harau ba hogadabano haidan hangba matamda pupu na sumna hirakhi handak tha pangkhalakpa matam sigi tarik tara manga dagi hauna lai harau basi haugadori bani as tarik tara manga ai dion thona tangkreda kaidawra gini nangbo pupu tarik tara manga si ai exam asi haurakadoroba exam ki habedi school ki adu eragana nangsu namagi mapam dang haktang lairaga ma habedi nume kharani lairaga nangsu lairak ado pagiro pupu lairak adugi wabudi yabudi yanida hana budi loina budi pharaga budi laire aduda amuka revision chapase nungai roidra na sum khanbagi wani laikai gi laibung asina khundol natraga khunjinda laiboidi phagadaba khunjai asida laisile madugi sumathakta isu lairak haibagi yum asida muk maya nakna sajile as pupu damaina ke shwaira kanuba ei yamna hinade hoi fare dudi lai asi harau da badi yara roi nangsu yana ba kai keno khara sindok sinjin tawro asi hairaga pupu asi adumak changkre pupu si baba ga sabmina bani numidangi matam yoksilak tunai khoi si sai sing adumak sana duna adumak tumnari ai khoi gi kakaya masya suki matik yam nangau ba pami aduna mahakna buyu buthak laga laklabadi ai khoi si kana gum ba mata wangang nati mayon sina du batalli haidana baba phawbada tumina lei sak saba tokna raba matung magi ka singda dumak pothana basangna khre ai di thanda khakta leirik pahori
Pung 12 makhai tasilakpa madugi matamdani. Aikhoigi gate asi grong grong launa kanagumba amana hangdorakle. Aduga law dana murum sualaga kakayay masi sanglai. Kakayay maga kaka tombaga si aikhoiga pareng sangna laibani. Kaka tomba na makha thangba saruga sidale. Aikhoina awang thangba maike somda laibani. Kakayay masi prap sanglakle. Aduga sumna hairai. Nawa amata lawdi haisini. Aigi maramda ngangnariba nakhoi aina nawa amata lawdi. Asi hairaga adum murum sualaga sanglai. Tauriba pumnamak singa sidaina sumna khalli. As magi hauna bisamuk haurakle daw. Nongma natraga nongmadi kakayay manang sungsoi soidana nang awa phamda samada sungsoi soidana tagadarobani. Asi hairaga isi adumak lairami. Ngai haktangi matungda kakayay masi mahaki imungda sangkri. Aduga indomchada thong hango haidana thong hangkri. Indomchaga su keno khara ngurung ngangnaduna keno wa akan kilma khara ngangnaba horai. Numidangi ahingi matam moisilakpanina kanagumba amata su tanaba laikidre. Ngai haktang lairaba matungda adum tumin lainakre. Aisu lairika simate khara paraba matungda adumak pothaba sangli. Asumna tha pangkhalakpa matam thayai sujilaklaba matam madomtani. Lai kaukhatuna lai harawasi adumak hauri. Adubu yamna akiba lai phaw mosu phawba horakli. Lai asi kaukhatpa matamda maibina lai baw phawrakpada laikai sida isingda taaduna misi mina thoku haiba lai. Nupani haidana hairakhi. Matam aduda aikhoi mayam asi kanano haidana wakhalda khanakhi. Adubu laikai sigi oinadi hanadagi hauna mamang thaki matamdagi hauna lai phawrapa matamda khara section sajina aikhoi silaina si haina kiba lai phaw asi ayamba matamda sumkiba mayam sing aduna maram oiduna aikhoi si yamna kinarami. Oh handakti dasa taba mi yaw haidana tamla boire. Onthonga tankreda. Asi hairaga si wakhalde khali. Lai harau basisu haure mapung phana. Laikai gi laigi committee mayam asisu thawa yauna sukimatik yamna hotnarami. Lai harau ringi matam asida su hauna kakayay masi masasi yu asukimatik yamna thakna damak lai. Tauriba punamak singa sithakanu saganu haidana ngangu basairuba mayam singda sumangna onsindana asukimatik yamna khatnarami. Kakagin domsaga su khanaba lepti. Aduga kaka tombana su haibe yaba hairi indre. Babana su hairi indre. Aduna ngangnaba tantana kakayay masi kanagumba amataga mamayon sinaramdi. Noong manumit ama lai phawribani haidana lai phaw adu phawrakpada su hanagi matagum. Ikaw khatpa matamda hairakibadu maduga sap sana adumak isingda taraga mi ama law haiba tami haidana adumak hairai. Adumna hanjin hairakpaduda aikhoi mayam masisu asukimatik yamna kinarami. Noong manumit ama laikagi imanaba amaga aiga siwaking thoklami. Maduda imanabaduna sumna hairakhi. Alex, hanta marak laikagi lai phawrakliba mayam masida isingda taraga mi siyo haiba lai haibasi aidi onthona kikreda. Hainaba amadi laidi laibani. Laikagi lai phaw asi haibadi laikagi lai sina lai phaw hek phawrakpa matamda asumbadi adumak thoi haibani. Matek magun chawkhraba laini. Ado khangdi ngakthok singdonaba konthongda su kaino kendal hai lai mayam ama katpataine. Adu kataraga su khetuna sapangamdraba mi oirabadi kanana khangni nang aigi laibakta su tarakloi haininga laipote. Hoi adu budi summi. Sumna imanabadu gaiga si adumak yumda sanglai. Aini yumda sanglakpa matamda numit asi khara su tasilakle. Mamtak tawrakpa madugi matamdani imanaba silhauri. Laikai gi lai asi su harauba horakpa numitugi oina horakpa matamni. Lai haraubagi makhol mayam singaduna isi karigumba amata hek taramdi. Yumda sanglakpa matamda get mapan waisida kanagumba misak ama musimuna mamaya do aikhoi tamna adumak onsinduna lairami. Matawududa isu karino haidana wakhalda khanjane. Kano toriside ada lairisi minatra. Asi haidana isa prap sangsinduna yenge haidana tauba matamda kanagumba amata su lairamdi. Matawududa igi wakhalda sumna khalli. Kari matawnoda hausing ngaktangi mamangda sidaisida kanagumba ama lehauba taine. Aduga kanagumba amata su mi mangmaksida. Asi hairaga ngakhtangda soigi sasi khanjana bahorai. Asumna lairingai matam aduda babasi karigumba ama murum sualaga yum tamna dumak laklami. Baba na ngonda, hai
Nangdi du da kadoriba. Baba, kashu tawdida. Lao, songa lao. Asi hairaga baba ga iga si pulap sangminarai. Hausing ngihaktangi mamangda thokiba wari mayam singado. Baba ga imaga da loina tammi. Maduda baba na. Hai, kashu thoidokpa tawraida. Nangi wakhanda pangkhanda khanjimbaduda. Nangi nasada kitujungba khara phawbaga. Maduda mapasana khituna tawbo oirambasu yai. Baba, khangdi. Haujai sadu kiba mayam singadu bo sengbara natraga karino. Khalubadai gi sasi kiti kirum tawi. Se. Kashu thoidokpa amata tawrosi. Wakhal hena khanjilubasu tawrunu. Asi hairaga numidangi sa insang ado maksa thokli. Ahingi matamni. Ai situm thabasu pakna yaramdi. Ai ga khangajaribu nupiduga phone wari watai sanaduna ai sedumak lairami. Asuna lairingai matam aduda aikhoi mamang thangbada lairiba pukhri ado. Maduda kanagumba miyo amana iroiduna sanabagumna makhol khara taba horkli. Makhol adu hek taba kanda ai sasi karino haidana khanjana rai. Kainoda tarak liba makhol mayam asidi ai gina kongnara sibu natraga karino sibu. Asumna wakhal da khanjana duna lairingai matam aduda mi mari manga tawraga murum suolaga pukhri thangba maike somda mi khara kanbagumna makhol khara thokpagum tawrakli. Madudai su karino haidana wakhal da khanjana rai. Tasengbamaki akhoi pukhri asida mi tasimbaga yauraba sala. Ahingi matam asida karigumba mi tarapadi aikhoi da paw sing asi hairakpa yaida. Aduga karigumba amata swairaktaba. Asumna wakhal da khalli. Baba su gro singkhatuna nakhoktuna dumaktumli. Aisu isasi tumthabaga paka yadabaga aiga wari watai sanaribu nupiduda phone asi thamlagi. Aisu hayeng gyan tana tawraklagi. Nasigi dipotharagi haidana karigumba amata hairamdi. Mahaksu adumna yaraba matung aduda dumak thamkhri. Asumna ngihaktang lairaba matung daisi tarakliba khonjal sing adu sapsapek lepki. Makhol sing asi muk lepkhri. Amuktang tholaga yengusira. Yengaroi kita. Asumna tumthagi haidana uirum sarum tawba horaklaba matam aduda pukhri adomda kanagumba miyo khran nungtum thadarpagumna makhol khara taba horaklami. Makhol sing adu hek taba matam aduda simina khangsing singlakli. Karino hairaga isi thong adu parap hangdolaga yengi haidana khalakli. Masidi thong asangdolaga mutang yengdragadi yakadaba mandri. Hairaga khuta torch ama pairakli. Aduga thong adu hangdoktuna yenglui. Thabalgi mangala dusu amata phangdi. Aina haife yengba matamda kanagumba amata laibadi uramdi. Adubu mit asi khara muna yengsiluba matam maduda pukhri thangba maike somda kanagumba miyo khara musim muna lepaga lairibadu aisu urakli. Ada lairi sidi karino minatra mane. Pukhri mapala sida kaidawriba kana no sibu. Asi hairaga wakhal da khali. Khutta pariba torsado kaptuna yengi. Adubu kanagumba amata lairamdi. Matawdudai sasi tu sungli. Mai kaptaba matamdana lairiba miyo singado dumakwi. Aduga mai kapa matamdana kanagumba mata sudi. Oriba mong mataw singa sidai sasi laitapam amata khanglaktri. Kainoda ada lairiba sidi tasing na mi natrida sidi. Asumna khanduna lairingai matam maduda kanagumba mata sukidri. Ai sui sasi kaikumba ama ikhan khalaktuna torsado kappa lepi. Aduga aigi katamna dumak laklaba matungda aisya dumak pothari. Phana kuina pothaba siyaramdi. Adubu ngihaktangi matungda aigi sasi gyan adumak mangthakri. Nongalaklaba matamda ngarang thokiba thokdoksing ado babaga imaga da tamgya haidana khalli. Adubu tamluba matamda kanagumba amata thajaroi khandana aigi sasi wakhalda karigumba amata khankidri tamso amata tamkhidri. Asumna lairoi numit yoksilakli. Lairoi numisimadi akhoi mayam asi marang tawduna sugi matik yamna harawnarami. Ngasi lairoi num inni haidana kholgi pakhang laisasing asisu yenggani lairoi asi haidana makhoi mayam asisu yengnarami. Aisu yengbang haktang thoklui. Adubu numitumadi aisu lairoi numit ado loiba phawbo yengdri. Aina tumgi haidana changlaklaba matam aduda aikhoi kakasi sanjilaktri. Baba su lairoi maphamda lehawi. Hai, ibungo. Napado phone tawgero. Ima, kaigino. Khangding asi numisi sayang pambonggol isungsongi. Sayang pambom songaga kedawragi. Hai, napado hanjalaw haige tawbanine. Kanana khangba
khana sainaba thoklabadi sahi khuding gine tangkhul sabase adum khana sainaba adum thokpani as ima lairoi numit ni kedobage alejara sanu yare tangkhul saba yenge na babadi nahan makhadege dum ngaiduna lairabani adubudi yaba aduda kanana khangni yu thakpa mayam sing aduna phuna sainaba yawraklabadi napadi mi phuna sainaba si khamdo khotokpa dum thawa yawsabani khana sainaba yawraklabadi napada soklabadi as yare nong phadoki wabu yare yawsara sanu yare asi hairaga aikhosi adumak tumina leirami ngihaktangi matungda baba sulai harau phamaduda masada phinga phayoina laklami baba na hai nang kaka laktribra baba laktri kadai tana sakrabano masi genga ngasibo baba kedobo yawrage makha lekai da khana sainaba thoi haidana aidi nang kaka silairam gadra haidana thirobani adubu kana gumba mata sulairamde aduga kakadi kadai tana sakraba aisu khangdi lairoi nomini aduna yu thaktana sadana lehorabra gyanmen kamata tade tasimba makti lai harauribani haidana tauribasi makhol asina khoi sikari gumba mata tadrabani mabasu lai haraubasi yengba sakkedra makha tana yengkhidra haidana iman hangi maduda babana tangkhul sabasi yengdi yamna yengningi adubu yengaroigeda ayare tumnaba taurage asi haidana kakadi hanjelaktri lairoi nomini thaktana sadana dumak lairamgani haidana aikhosi adumak khalami ngai haktang matungda lai asisu pung ama taslakpa madugi matamda lairoi asi loisilli mataw asida aikhosu adumak pungchik chikna adumak tumtharagi haidana wakhalda khalappa matamni pukri thangba maike somda lairiba ising mayam sing adu kanagumba mioi kharana chapong haidana sanabagi makhol ama taba horakli matawdudagi sasisu karino haidana khalai baba gai magana tarakliba khonjala sidi kaino hai mama pukri se kanagumba ama laibra as yare se adum tum aidi kaigumba ma laibagum malida asi hairaga babana kaigumba khara lairamgani haidana masilda tatana soli as lairoi numina goisili aikhogi pukri asi su thainangai matamdagi hauna khara adum ahlaman singna haidi hainabani tasingba makki de aikhogi pukri asi su thainangai gi matamda pupu hina tauringai matamda kai kaino khara phangki hai akupa marol singde khoi sukari gumba mata khangdri adubu pukri tauriba maike somse laigi tingki maramdasu khara de makalakpa mafam jaka oi bajani asum daudana pukri de singlang lamba pum namak singado loin hekta lepkhri numitu made khose gyan tana duma pothanare no ngalak laba matam dai khosi mikap thorapa matam de mi khara langba hunarakle mikap mirau kholasi swasuki matik yamna kana ta bahorakle aisi kedo bayawrage haidana mikap ase tholaklaga ima dhangi maduda ima sinumitu masu yahokse khara thengbaga imana sungai rakhi hai ai su khangdeni asi hairaga laijngai matam maduda indom sasi itai isi amutang lakpiyo haidana yamna kamna lawraklami kaidawrage haidana khoise prap toi indom sagi kuka ose karigumba ama tawi haidana asumna thokpa matam maduda kakasi sing aduda tawraga masa pumnama pungcho tuna lairami kaidawrage haidana khoise prap thoktuna yengi kakasi masado kaigumba ama itok tawraga lairambaduda ai khoise prap kumthaduna ising adudagi singkhatli kakagi masado yunaga khara ngawkibaga masado isingda iraknaraga siraba male thawa yawdraba haksang oina phangli matawdu dindom sadia suki matik yamna kapi ai khoisu kapnai baba su yamna kaplaba matung asum nai rakhi ngarang pukri da saptra khara tawi haidana takibadudi ma tabagi oribra natraga madugi mamang dagi tarabra gyaneng ama tek tadi asi hairaga ai khoisi lairami numitumadi laikai gi miu singa si sumarang tauduna pukri dagi kakase khoi pulap lokhatminaraba matung kakagi mathau mangam taunaba haidana mayam asi marang lang bahungnaraklabani numitudagi kakasi aikhoi mayam bu thadokduna dumak sakkibaduda aikhoi sa suki matik yam nungaiti kakasi da ngause haibagi wani gyande dumak tana lakpani mahaki thabak sufam nompham da nghaktang pothanabagi damakta hidak adumak thakkibaduda hainabi oina dumak sakkibani hana de sumna tawramba misak nati asumna kakagi mathau mangam singa si pangthokpa loisilaba matung dai khosi yum dak sangnarakli baba na sumnai rakhi as ngarang lairoi numit adu dai si phana kuina tum tharam drabadi tholiba thodok sing mangumlaba thodok sing asi
kaisu thoklamdabasu yabani adubu tawriba pumnamak singa sidong thona hanungai khidreda asi haina lairingai matam maduda indom cha se asuki matik yamna kaplami babana sumnai yarida haujikti magi matam yoraktana sakrabani adubu lehoriba ngang singa sigi khalaga mau nang hingdaba yadabani asi haina indom cha se asuki matik yamna kaplami numitumadi haukre mathangi numitni numit aduda khoisi semba saba kai kaino khara tawringai matam aduda numidang wairamna ko silakpani pukri thangba maike somsida kana gomba musin muba misak ama phamduna laibado aigi mit asina urakle misak ado kanano haiba suma sak laksin ba matangamde musin muduna wang thangba maike somsida mama yado dumak onduna pukri mapala sida dumak tharak makonga si anthaduna dumak phami matawduda si karino haidana munayingi ada lairi si karino mi mangkreda mani mini asi hairaga si wakhalda khalli ngai haktang lairaba matungda ina ada lairi si karino mi natrasibo asi hairaga laika gi imanaba amada ina hangi maduda laika gi imanaba dudi karigumba matuda basani mahna ai Alex kaidorage nangbu kana gumba amata leslaitana bye ada lairi si nangbu udabro udida asi hairaga mukhana yengba matamda kana gumba amata hek lairamdre matawduda ina amuk lairamdre Alex nangi mita kai keno khara urabra ita mita kai keno khara ubanati tu sigi pukri asida awang thangba maike somsida mamai olaga makhong ase tharak yan tharaga fere hairaga adoma phammaga laibagumna aigi mita kana gumba mu ui aduga masak asi sulaksin ba matangamdi nangonda hanglaba matung yengsiluba matamdadi kana gumba amate lairamdi yare si wakhalda nungai taba kai keno nang pungkhanda khallaba male Alex wakhalda nungai taba khallabadi mita su kai keno mase marang yamna urapani asumna imana badun hairapa matam madudai si tumina dumak lairami ngai haktangi matungda makhoisi loina sanakre ai khoisi marang jwa sanaba miyo singa sisu laklaba matung ai khoisi tumina lairami imungda tawbam tokpa thabak sing tawduna numidangi matam jwa sanaba miyo singa si sakraba matung ai khoigi imung manung khaktamak adumak tumnaba tawi adubu imane laika gi miyo khara makhaidi indom sawhaida adumak tumnaba haidana makhoisi tawrami kaka silai kitaba matam asida pukri asi kaigumba kharadi dumak tawgadaba malida pukri asida su hanadagi hona laifam timpham ase dumak kanduna lakpaga laikai gi lai harauba matamda laifau phaugi baduga masi chapchan hek thoida angthokpagi matongni ko asumna wakhal khanduna laijingai matam maduda pukri thangba maike somdani matam adu supum boro makhai tasilaklaba matamni aisi tum thabaga amate yaramdi tum thaba samate hek yadida kamai doni sidi laika gi hui maya masi suma phamarang khangtana pangkhong do khongba horkle ai khogi pukri lairiba maike somsida on dana dokimatik yamna khonglami tawriba pum namak singa saisu karino haidana wakhalda khalli tawriba singa sidi karino hui asidi onthokna kanna khongkreda aidi tawriba pum namak singa se kaka laikidaba matung asida pukri asida kaka gi thawai mi si lairibra laibon thona mankreda asi hairaga Alex mahak masa mathanta duma khanduna lairingai matam maduda pukri thangba maike somda kai kaino tabada yamna tu sunglaba makhol khara sumhakna taba phanglai pukri somda tarakliba khonjel asidi nga kaubagi khonjel natra mani aduga kaino asi hairaga Alex mahaki masada duma kai kaino khara khanduna dumak lai ngai haktangi matungda pukri thangba maike somsida kana gumba misak amana lao khongtuna sanabagi khonjelama aisu taba horkle madugi matam madudagi sasi karino haidana muksu munna dumaktai ima naingonda hai nangbu kaidorage ima kaidorage nangbu hosita lauribadudi ima idi kasu thoidokpa lausu laudana ima pukri thangba maike somda
Kanagumba ama laurisi ima di tadabro. Asi hairaga imasu tumina dumaklay. Ngihaktangi matungda pukri asida lauba khongba tawduna saptra mayam ama tawba horaklay. Makhol singa to taba matamda aykhoy sulai taba mama ta khanglamde. Imana. Makhol aside. Hai. Kaino tawriside? Ima, aisu khangdi. Asumna lairingai matam aduda pukri manung thangba maike sumda kanagumba nupa amagi khonjelda yamna kana aibu kambiyo haidana kanagumba amana yamna kana laurai. Makhol adu taba matamdaidi sas laibag amata ngamlaktri. Kakagi khonjel oina sutawi. Ima, masiki makhada tariba khonjel sing ase pukri asumda tariba khonjel sing ase kakagi khonjel oina sutawdro. Hai, aisu khangde tumina layu. Asum nang ngihaktangi matungda polang khokta lairiba wa mayam singa dasu hekta prok launa thugaiba horaki. Thudekpa yangkhaiba makhol ase asuki matik yamna sambal khariba mayam singa do makhole palaitana taraki. Sumangda khaliba mantoba dasu hekta sitokpagi makhol gumna taba leiba ngamlaktri. Makhol mayam ase taduna leiba ngamlaktabadudha aikhoi mayam ase phone tawraga kaino hairaga tawriba pumnamak singa se mungtang yengsi haidana aikhoi se haiba hunaraklei. Baba suma khol maya masi taraba male. Baba na, hai, chalo. Khujule khamado mai tharaklo. Aduga mapanda mutang tholaga yengsi. Asi hainaraba matungda aykhoigi yum parenga se pulap thoktuna yengluba matamda karigumba amata hek lairamde. Adubu aina mami sami yengba matamda pukri mapal thangba saruk aduda amuba ama satlalaga sakhibagumna aigi sada uhawi. Kanagumba amata sulairamdaba aduga tawkhiba pumnamak sing aduna maram oiduna aykhoisi makhol thokiba mayam sing aduna maram oiduna aykhoisi khara kibadi phawri. As kanagumba amata sulaitisi law pothanaba tawnarasi hayeng gyan tana wari watai sanarasi. Asi hainaraba matungda aykhoisi magi mayum singda dumak tumba sangnari. Noangalaba matungda ngarang thokiba thodok sing aduna maram oiduna wari watai khara sanarakle. Sorat oiraba matung kaino khara tawduna laigi tingi maramda khara khuram thoksi aidana ahlaman singa tanari. Asum hek tawkiba matung aduda sorat loitri phawadi karigumba amata hek tawrakhidri. Adubo sorat yorakpa matam aduda indomcha siamna kanati kapki. Masado kaidawrage haiduna hangluba matamda mamangda kakasi yamna toina urami hai. Aduna mamangda yamna toina kapana taibang phawna toina kapani hai. Asum tawdana kakagi sorat asi mapung phana loiraba matungda laigi tingi thau khara tawraba matung puksida kaino khara kathoki. Madugi matungda kaisu thuidokpa amatadi tawrakhidri. Adubu kaisu thuidokpa amata tawraktri haibagi wani. Kumgi lai harauba matamsi yaurapa matamda aykhoigi sasida khara ki thikirumde dumak tawi. Noangmangba khotpa tawrapa matamda puksida kanagumba amata kumhandi. Hauji maksui sasi khara dikiri. Adubu kaisu thuidokpadi amata tawrakhidri. Wari ase matang asida losinjari. Karigumba wari ase nungaibirabadi like amadi subscribe share tawbiramu haiduna jari. Aduga amana adomadongi sada thokpa sengba wari singai biragadi aikhuna pithok jariba WhatsApp number asida thabiraknabani singjari. Phare mayam adudi ngasigidi matang asida losinjaragi. Mathangi wari da muhna thengnarasi. Ima laibakna yai phare.